Channel asida adonbu amuk khana taram noksin jari ngasi gi anoba episode amada Uttar Pradesh ta kai no khana ha na thin bagi Atik machin manaw amusing Atik sigi macha su khani mamang da hat khre haidi makoi se karam tawna sukyam na sathina tawnarak limo makoi gi matang da kup na mun na tijin tri pawdi wari se libi akhiroi kanana karam tawbano adu ngasi gi wari asidana Japan gi fob gangster Yakuza haise makoi ji matang da khara amuk khangmin nasi Yakuza haise Japan gi criminal organization ni phau krapot ni makoi da wa hinjilia ponati Japan di Yakuza gi khut yam na lei makoi se danger oi kraba mafia gangster sing ni makoi tawbe aw ngami manung gi oiba kai karobar thabak yam kre Yakuza se Japan ta leibana tana worldwide ta lei Yakuza si da nupa tanati nupi su yauri Yakuza gi maramda facts kharani sum tabinasi Yakuza se Japan illegal di nate aduga masigi member oina changbasu illegal nate worldwide the gangster singi organization kya su leiri lot na sarkar ga lap na adubu Yakuza adum nate open office ka lei Japan gi Yakuza gumba danger oiba mafia ta isu lei khudam oina Russia gi Bratva amadi China gi Triad makoi asisu worldwide to operate tawri Japan gi Yakuza na haidi ba mapan gi mafia sing asiga thengna badadi yamna sathi Yakuza da Japan gi law na limit am piduna di thamli Yakuza singbu Japan ki public singna hekta khangba me makoi gi tatu type uraga tatu haise hojik matamda yanamak use tawnarak liba fashion makhalamani adubu Japanese Yakuza singi tatu asina kharamak henjilu boi khalli hakchang thungi Yakuza nupi su same ni yek liba thamak me aida pareng oina khara hangali Yakuza singi mot matugi na tatu aduna makoi kayam phawi pisa pai amadi pangan lei habise tak I hairi Yakuza amada sinnaba thabak pangthokpa ngamdrabadi masagi makut kakadorimi amuk ngamdrabadi madugi amuk punishment lei mas khut amga amuk kaktori ni khutja adugi matungde ngamdrabadi marar ka tarabadi thang na thilaga masana masabu sibagi chatnabi su thambajan Yakuza singi main source of income drug trafficking to ba real estate ta khut thajin ba loina na human trafficking thabak su yawi prostitution ki acho thabak amsu makoi gi through dagi oiri maudagi income su tawi but Yakuza sing masabu apawa loop amani ani khalli masiha for the public makoi ni mi gi mateng pangi haiduna Yakuza se 17th century da horak pani Japan da burakumen ko ba samasam lerami makoi se yamna hantaba mi yeng biba mayam na sarkar na pawdi job bi da ba makoi se laifam Japam powder leramdi maudagi makoi asina huran bichintiba jua sanaba sigumba thabak ase tawduna sen tan bahorokpani matam hauki makoi gi missing masing yam kholaki sen pairaki government na sakhanglaki audagi makoi ase organization macha semlaga Yakuza haina mithon bani audagi hauraki ahan badadi makoi sigi thabak yam chawramde tungdadi black world gi sathikraba chupli paiki amasung worldwide ta sandokpa hoki makoi gi afaba mong amana laira anang awana tabasingda yengi aduga government ga suthoina thinade kanagumba amana Yakuza gi member oining batarabadi page kaya gi interview ma thaba tai masida mangonda leibo khalon puruma khangdokhi gani masigi matungda yu makhalam ga thakminne Yakuza gi leader aduga masigi matungda Yakuza gi member oiragani masina loiji Yakuza gi member oirabagi tungda nupi oigera natraga nupa oigera hakchang thungna complete tatu yekpatai tatu adu yekpada yamna nai maramdi machine ga nate manual ni haibadi khutna yopi yetumna todoiba masita natana makoi gi chatna bi kaya dairi matu yamna kalli sait kan bakang Yakuza gi member amabu kapun kawi aduga leader aduna wayabun kawi kapun soi kraba adu erabadi leader adu khutcha makak laga pi batai amukka aran batare amukka kak laga pi batai hojikti Yakuza sing se white color crime tawre company gi stock leisili asum taraisili stockholder ado meeting the phambangam danaba adu gi thak da lei audagi company gi atai member sing da dhamki piraga makoi gi thabak tawe company amu hatuk I haibani company amu makoina loisin mangami Yakuza gi member kaya foreign da lei makoi phajaba nupi traffic tawduna puduna laki America Britain Australia any mafam gi ocean with Japan da thabak to gani haiduna puragi Yakuza na khwaidigi sen taliba se drug trafficking dakini illegal drug chemical or natural or anything chahi kara mangda Japan government makoi sigi thabak ta laksinduna law pan bahuki masidagi Yakuza singna khangkiduna public ki seba to bahuki bani anyway Yakuza loop ase danger loop amani so thanks for watching